Torbungi IDP sing Mum Danjin Kiba Numita, Landarakibagi, Todoka Mari Ledana, Special Combined Security Force na UKNA 𝐀𝐍𝐀𝐋𝐘𝐈𝐒 have for Maori Habatara. Satterly Bikogi Armina local Kontang sing Adoga, where live him to the Kamani in Weir. Tashin Hagadi Mase, Tabak Ting, Pakala Posian of Lowe, Singi district sing the Equatas in the Maru in a cookie la wishing operate Torgo Zaga, Aduga, Makoki suspension of operation, Government of India, State Government, Amadim Kogi, Kanoga, Cookie la group singer Habitare, Nasi Dagina 2005 the Hokivani, at 2008 tripartite agreement signed, Taroga Nasi the Nasi Lakiba, Cookie la Wusingi, Makogi ground rules sing si lono tugaragale have sequent kangar wafam moni maduna aikoi national highways sing aduga tasengna singi jaga sing periphery area sing that taseng haila loliti toba amading asi manipur maning halan bada tasengna haide aso ubotodang lodi wasi peace oina aikoi tasengna khut thararoi su agreement suspension of operation aikoi tasengna khut thanadaba aruga tasengna akaya to ondaba haina sign tawnagu sing sida tasengna foreign elements meamama refugees meamama illegal immigrants kona so called cookie narco terrorists sing Sigi Pochina, Tashananga City, Koi Manipur, Tangula Tahandabne Lowe. Out of Sigi Mayam Sing a say, Aduk Shangna, echoing a sea for 2005 Tagina, Housing 2026 power with the Huzik Chahikiano, there is almost decade any matak the Sahikun Matanga City, all like a laki of Port Adu, Kangmang and Luto the Habitare City to Iba conflict, Kusemgi, Adugumba, Kano Habitare, Irang Habitare, Aduga, Tasang Haragadi Masida, Koi Maitega, community Aduga Cookie, community Tana Honaba Aduga, waking war against Union Government of India, Indian Union and State Government Gematak the Horiba, Matumba Cookie Lan, Madam Sadaba Lan, Habitare, Madam Natana, Kogi, Maram Saba, Argota Sing cookie, umbrella, the Tupagan, the cookie, umbrella, Marums the Gi, Nasi Manipuri Prajamiam, what live native Mayam say, Nasi Indiagi, Adugumba Sassan, fail or the Indiagi military power sing, Manipur, Yorkana Kashutobungam Dre, and I quit Mayam Nasi, Haraga Lapamayam, Duna Maram Waraganda, Mayamama, Akang Himam, Laura Pudana Maram Waraga, then Equina Huzik, touching Haragadi. Equina findings Mayamama sum Mari Shikari Maram the Gitolopono Habakanda, Yam the Maru Zagas, Equing Aranghan, Atopa channel and his own Tamzabani, Equata Singna, Sosam Purgis Sagada, Mar in Piga Cookie in Pigana, Kari Madugi, Togdang, Lori, Madugi Lalo sing, Adugata Sing Handaki, mastermind of the conflict, Nahaiba Paulan, how keep Lazamang, Makoina Tuibong to Kanbai, Kamina Madukan Zalagatami, then NT Jedare Kangu, Adugas Rage the Equigi, Tongan Makogi Cookie, Zhou Council. River roll, Arigi Quigi Tangapau, Jomi, Jedare, Kangu, Tangapau, Loriba, Arigi Quigi, Basil Balte, Hybo, Manikamai, the Jomigi, Arigi, Wi-Fi, the LM Kote, Kara Sing, Arigi Jogi, Arigi Quigi, Jet. UZOG, my United Jomi organization gi adagi tuibong to tuiba bokta bihang bokta mon lori ba thogdang aro masigi pot mayam amada ekoi gi cookie jow council na madugi do ekoi maitei ga versus oina ba thamak iba maram na kamain to ba aro keno gi PS hawkip na kari role lori adagi thangboi na kari lori thado amadi cookie gi marakta kari kano da ngasi di ngasi singchep thar iba kamain tharak pono adagi madugi kene Kangu Singchina, Nasai National Highway to Impal Dimapur Road, Kari Tauri. Ado Masigi Port, Quena Su Hek signed to give a tripartite agreement signed to Matung, Aduga 2005, Matung after Su 2008, Nasagi Ikogi, Hosi Karakiba Kampo Piki MLA Nimsa Kibjen, Makibgen, Magi Nupasi Hanchingchi, President Kenevki, Ado Tagrimana, President Oibina, Nasagi National Highway, captured Tobiana, but control Tobiana, but Nimsa Kibjen, Magi Nubi Tadoro Kari Tabak Tori, then MLA. How Kalena Home Secretary Madugi Pod Jangboy Kibgen Nansu Group the Labisna Tadora Kanda Karigam the Kahalai Arosomna Kanda NT Tado Enki Shalakumatam da KNOG Aragipi Aduga PS Hawkip Karikari Magna Kari Tobuno Haikana Madu Equina Government of India proxy Ejeni Madugi the Maram Warakan NT Tado Omadi NT Mete Shagal Nabo Honabani Hibasing Lalakadri Brina Nasi Prazasing Hainer Galeramba then Aduna Chaikulum the Kiamukara Iba Equi Kim Yaw Hanchingna Magi Nupasi Kana Oi Kiaregi Madu Chiamengi Kanoni Ado Dagari Kene Medikiare Anina 50-50 control to Ribasi in a Sagi New Gatin Mabi Adi Cycle Mayam Torogale Hena Mayam Nasi Hainerga Torport Mayam Sing Chinda de Dom Hainaba then Equina More Rom Damu Sandialum Damu Haido Ogamu Ying Matamda Equi SS Hawkip
UKLF na aduga letpau hauki ki vote kana matang da UKLF ki enen kai tauki more gi vote phangna ba kari tauki adugi vote matang adagi koina sida SS police ka ba gi matang da letpau kari maram chene adudi act is policy ki government of India na paikal ba fasa mayam sing si makoina dominate tawna ba capture tawna hob da kuki gi maikum upaga tawriyo mayam sina kaino Manipur sina gateway ni Southeast Asia gi economy gi high port mayam sing che tamna sum ya kano da ngasi mangsil isi kai gi no hai kana masidi yamna sabchaba security strategy hai tare amaka working for a long time aduga to kari hai tare remove insurgency movement and from the entire northeast region by the government of India haibdi Westia gi ekoi manung sidagi ekoi manung chan lei ba sidai ekoi lalhobagi pot mayam sing se proxy agent kulai pai ba sing season naraga torokpa adugumba lan thon ba lan conflict amani en ekoi mayam na hainari basi laloi na hainaba poto ngasidi ekoi sigi mayam sing si mayek seng na khangnara abanina karigumba ekoi chap chabe action khara matang matam chan tahuda ba taragadi masigi unrest or state ta adu entire northeast da ekoi na buffer zone thamnabagi pandam mam ko de leibra Manipur buffer zone ga lei the buffer zone de leite na mayam na hanga di pakhum di piba masi pot mayam je ekoi chamana ba equally ekoi treat tawi Indian constitution piriwa article 14 da right to equality then article 19 da right to freedom of speech and expression any others atopa mayam piriwa sing article 21 piri mayam je koi chamana na constitutional protection safeguard ekoi praja sing thammi haibi yana bai thamak ngasi khusem gi conflict sida ngasi di ekoi na kanana no ngasi lo thugari base ekoi constitutional provision mayam thugai base kai je laura aga mayam sum sahi je ahum bhajal kadru ji laura ichi ko then hoji popular government ama install tawudar taroidra habi gi khangda pot ama da marakta leirabnina IDPs mayam ama se mayum da halagani a higher gi pot mayam promise to ngasi ngamaktaba promise to ringe prakta ngamaktaba marak sida koi gi aham boina ai ningjing jabda Bishempur gi DC ama ADC torokanda Bishempur gi jaga khara hanjan ba hauki hanjan ba horokanda ekoi December 14 da government formation gi matang da kaino gi kuki gi MLA moi mari yaroga ekoi BJP gi mayam sing BJP gi headquarter da ekoi gi national secretary notice in charge yawno phanggi ba mifam da taseng na makhoi mamang da ekoi gi war on drug tawriba hana gi former CM N Biren yawba taragadi aruga illegal immigrants narco terrorists takthok da achaw thodang loriba NRC sagar da border pillar khab da yam achaw thodang loriba bai di Manipur gi oina ngasi leiriba fruit kanglup mayam kanna bo hona bani adubu Manipur gi nataba makhoi kuki gi maikhum ko kangu sing duni chongning bani na forest land gi kai popi thabi yaro tor ma yaurgadi government thugai gadam ni thugai re man resign to gramina PR la kadam la hangre adu ma yaw ta gadi khoi government formation yauri wari sharo haram pot kari gi yauri haiba wafam lak padagi kuki gi civil society organization kuki lalawu sing injal la kanda government sembe yaro to wan statement thole sima mayam thole bosina maram mor kana madugi reaction oina kuki gi lalawu sing na ngarang na han nganu konda kuidringai da ekhoi ID bising changba hauda ngari ngai da taseng na hagadi bom series soina mani pokhai lakba adubu ekhoi security forces ka yam nangna 100 meter leiba jaga amada kamaina bom mari pokhai no question da bombula ne ko mai ne sigi pot mayam se lolaga kupaga thamba yadabni na ekhoi achakpa mai si utna waina phina kupaga thamba yadi chakhal e haiba adugumna mayek shem chengak padagi ikai khangdagi masi government of India kang kolak pa haigadra ekhoi lon da hainarga seng amada adrida ngarang di ekhoi ta sengna anganba ayuki pung 3 tagi hobuni hai mapan di hobuni hai toroga ekhoi commando sing air sing na UKNA gi jungle gi camp mayam hideout mayam ama koi madu Susampur gi jagada aduga amuksu agu Wainem village aduga Ganmon Sapramena police station gi Kaungpur district ki manung chana leiba jagada adugumba mokho gi black cat commando aduga to an paramilitary troopers mayam taruga thugai re haiba potam yaure karigino masi tor iji hai kanda as a part of an ongoing anti-insurgency operation destroy UKNA KMN hapakpanina madu as a part of anti-insurgency operation ni hai mamang da di anti-insurgency operation karigi tau tabano adu di masigi to report mayam se ngasi di development da peace da constitution da natraga lewak tugai bada aluga separate movement talakpa constitution yauda posida tawibse kadano haibasingasti government of India especially Ministry of Home Affairs government of India ngasi khang aba maram di kai gino haikanda mamang de koi border pillar fencing khaba hobose amuksu kaktat kre
aduga amuksu ngarangsu nahansu amuk border pillar fencing je tarik tram nga sida kakthale haiba pot yorakpon na khang nga tabadagi masigi adugumba kenoda UKNA hariba kangu nan su group ta leibagi magi activities na masina tension fuel tore manipur praja miyam da hena achakpa mai chukhatpada mateng pange makoina maram orakanda adana restoration of peace si makoina maram orakan normal si thugai rabanina masi action log da biya de na tropo kongthang am oigene lawi